Manipur News Reader की चैनल की मैकेदी की मैम इतना तत्ना शेयर तौजब हेल्थ टिप्स ngasisu मैम खंजिन मद कानगदब हेल्थ टिप्स अमा पुदुना लाक्सरी मैम लोफुक्तमिनसी लौक्सिंगी पुकै अदुग मैम ngasi की कंटेंट सि तछेंगनामा की हायरगदि हौजे हुजि खोगी मियोय सिंगाय तारे मियोय खुदिमकता थेंगनाबा अनाबा मखल अमदि ओइगदुरिबनि मैम समना हारद ngaksamam sum lengbana toina sugumba nabuगुम सिदि मिपुम खुदिमकता थेंगनरिबा मने ngaksamam masum lengbana stress ke mari leinaba tension leiba hanthana ba pambai khara haiba topic si myam do share tawjarake karam section thorong sing khuna lokot pa yabage karam tarakana sum sing ki tholak bage haiba ski matang sida myam naina minasi ngaksamam masum lengbana stress ke mari leinaba tension leiba hanthana ba pambai khara ni stress natragana anxiety ke mari leinaba tension फाव याब हक्सांगी मफम सिंह हायरगदि ngaksam amasum lengbani asiguma tension asina kuisilaglaga chronic pain loinana atopa haksiel gi khudongsa daba singchu thogalakpa yai adubu nungaibu wafam ama hayragadi ngaksam amasum lengbana tension leibasi stressing yoga relaxation amasum atopa stress management method sing ningthina kanaba phangi ngaksamam amasum lengbanda leiba tension kokhanbada mateng pangnabagidama sizinaba yaba asamba pambaising loinana pokning wakhala madi haksang bu pothahanba ingtahanbada mateng pangba stress management strategy kharagi maramda makhada piri ahanbada stress amasum anxiety na ngaksamam amasum lengbana karamna tension lehanbage haibagi matangna khangminasi अखोना यामना स्ट्रेसफुल ओइबा थौदोक अमा मायोकनबा नत्रगना एंजाइटी की खुदोंचादब तंकक अमा मायोकनबा मतमदा अखोगी मसल्सिंग कंट्रैक्ट तौरई करिगुम्बा मतमदि कंट्रैक्ट तौबसी यामना सफु कन तौ यावी मसी मथंतता थोकसरकपा ऑटोमेटिक नत्रगना रिफ्लेक्स रिएक्शन अमनी मसीबु स्ट्रेस रेस्पॉन्स नत्रगना फ्लाइट रेस्पॉन्स हाइना खंगनै मसी अखोइद फिजिकल थ्रेट अमा लाकले हाइना फावरकपा मतमदा मदुबु मायोकनगद्रा नत्रगना मदुदगी नानथोक्तुना सेनगद्रा हाइबगी मतंगदा हक्सांगना सेम सगलकपगी मवोंग अमने स्ट्रेस लैबा नत्रगना खोइरांग खोइसावनबा मतमदा मसल टेंशन ग लोइनना अतोपा फिजिकल सिम्पटम्स सिंगसु थेंगनबा याय खुदम ओइना मिहुन सेंगुम सेंगानबा निंगसा थबेत होनबा हक्सांग उनसा इंसिलकपा हुमांग अनापी कांग असिना सिंगबा पनबा याय हक्सांगी स्ट्रेस रेस्पॉन्स असे अखोइना फिजिकल थ्रेट सिंग थेंगनबदा मतेंग पांगनबगी ओइरबसु फिजिकल नतबा थ्रेट लाकपा मतमदसु सब मानबा मवोंगदा हक्सांग रेस्पॉन्स तवी अखोइना ट्रैफिक ता पंदुना लैबा मतमदा थबक मफमदा प्रेशर लैबा मतमदा नत्रगना टीवी दा ई पाव येंगबा मतमदा अखोइगे हक्सांगी मसल सिंग इफा फजलकपा याय American Psychological Association APA की मतुंगिना अखोइना थेंगनरिबा थ्रेट अदु लैत्रबा नत्रगा लोइख्रबा मतमदता अखोइगे हक्सांगी मसल सिंग अमदि अतोपा कयात सिंग अमुक हना रिलैक्सन तौरकपा याय हाइदि स्ट्रेस अदु मखातान अदुम मायोकनदुना लैरगदि हाइबदि स्ट्रेसफुल ओइबा फिबम अदु नखै सेंगना लोइसिनबा अमा नाइद्रगदि थ्रेट अमा थेंगननबगिदमक सेम साधुना लैबिगी फिबम अदु हेन खोंफम सेचलकपा याय मसिगी महै ओइना अखोइगे हक्सांगी मसल सिंग असि लैफम थोकपा मतमदगी हेन कुइन इफा फजलगा मदि सुंगतलगा लैबि याय APA की मतुंगिना ngaksamam मदि लेंगबांदा मसल टेंशन लेप्तन मायोकनदुना लैबना हेन सथिबा खुदोंचादबसिंग खुदम ओइना यांगलेन पारेंग अमसुम लेंगबा नाबा हक्सांग सिकपा नाबा माइग्रेन अमदी टेंशन की कोक सिकपना सिंग ओहेलकपा याय हाइदि ngaksamam मदि लेंगबांदा स्ट्रेस के मरी लेनबा टेंशन लेहंदनबा होनबा हाइबसि मरुओइबा ngasiगी मथौ सिन्नरबा ताइबंग असिददि मतम पुनमक्ता अराइबा अमदि ओइबा नते अदुबो असिगुम मसल टेंशन असिदगी पोथा हनबा अमदि सिकपनाबा मसुब नुंगाइतबसिंग फननबा पम्बै क्या लै अखोइना नुंगतिगी तौबा याबा पम्बै खरा मखादा पिरि नेक ngaksamam gi stress neck stress haibisi ngaksamam da tension leibadagi potha hanba amadi ngak laithok laisin mapung phana tawba yadabadagi phagat hanbada mateng pangba stress amane tawgadaba mongdi
खुद ओइना मसागी लाइफम थोकपा मफमदा चुमना थाददुना सब तिंगना लेपकनी खुद येना कोकथक्ता पाइगनी खुद सासिंगना ओइरोमदा ओनगनी ngaksamgi oi thangba nakalda stress ama phawdriba phawba kokpu yetlomda tapna tapna singthakani second kundagi kunthra phawba lenghandana thamlaga mayai mapada amuk purakani sapmanaba thawong adu oi thangba nakalda amuk tawgani nakal amagi aniraktagina ahumlak phawba tawgadabani neck release haibasi ngaksam amasum lengban animakta leiba tension leiba komthok hanabagi gentle loiba pambay amani tawgadaba mongdi khut animak mafam sana sumna thamlaga sap tingna lepkani khudangda thabak lomda puthaduna kok non thagani kok adu yet thangba nakalomda tapna paithagani amadi second kuntra lengdana laigani matamasida ngaksamgi oi thangba nakalda stress ama phawgadabani kok adu mayaida amuk purakani amadi ahobagi position adu da amuk kok thangkatkani oirom da amuk tawdringaida thawong asi ahumlak tagina mangarak phawba tawgadabani oi thangba nakal gisu sapmana na amuk tawgani haiba wafam sini myam ngasigi lauksingi pukai ngaksam amasum lengmana narakana matokra maina phangani hairibasigi pamboising sizinaragadi kanaba phangani haibasini myam adu makha sathrak poina myam nukti huding myam da health tips pijablu ra matungna puning loksing yoba wari masa ma hapsabadu myam ngasi chu share tawjage myam taminase ama sum ngasigi puning loksing bamot amu masagi sigi puning loksing oraba wari matat sigi maming si myam haining maru yamna sawi haibasini myam taminarsi Maharashtra kitina yamna mapan phana palinga gi wani salan kan khraba laiba sida maki matamdadi yengna tingkhang laitana khuya tusina palami adumaku Maharashtra ki wakhat ngahak ta fawba laita hanaba thawong amana makpu laifam safam khanglamde thawong adu kadisunate Maharashtra ki masanupa ahal Sursendrana phamnaiba amagi ngauksina khraba masanupa amaga matam supada loinaduna mathong huktaba thabak ngakta tawduna leibiduni Maharashtra nadi maki yubraj ohenduna maki matungna ningthaugi phambal sinaningliba masanupagi lisa sajat adu yamna pamjaramde mahakna tinnariba nupa masa aduga suktin tinhaninglamde ningthauna phamnaiba singna upai kaya puthoktuna angang ani adu tinnahandanaba thadokna hananaba honaba punamak nungda ising saibaga pangkhaknarami upai leitraduna ningthauna maki asanba manai oina Bijando da tanarami Bijando na ningthaudagi numit nini khaki matam nirami mathangi numita ningthau masa Sursendrana mahaki mamana baduga puna laiminaringaida mamana badu kauktholaga manakongna tumina hairami haining maru yamna sawbani aduga amuk Sursendra tananaba laungna amuk hairami wafamdu kanagum amatada haidokpa yadeko Bijando satkre Sursendrana mahaki mamana baduda Bijando na hiram libadu karino hanglami mamana baduna khume kari sunateda isam samawa wanida Sursendrana herei isam samawa bu aduk tumina haigadra aduga haidokpa yade su hiram gadra mamana baduna khumlai kari sunatte haibane haining maru yamna sawi hiram banida mamana bagi wado Sursendrana thajabangam lamde mamana baduna Bijando na sinnaramba wado lole haina yamna sorami mamana baduna hanjina sengdok sarabasu thajaba ngamlamde phare nangna aingonda lolabanina nang aiga ngasidagi tinara rosi hairamlaga Sursendra konungda sangkhre Maharashtra loksing charaba Bijando na mana sauna pirami miyoiba masen gi marakta nungsi sanana thajana lehenba honabadagidi amaga thajana handabana hena lai haiba Team sini myam si wari masa sina share to birak libisi duga myam ngosi go na di matang sai kainarsi and thank you.